ꯑꯔꯣꯏꯕꯗ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯤꯌꯦꯇꯔ ꯑꯃꯗꯤ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁꯛꯅꯥꯏꯔꯕꯤ ꯑꯥꯔꯇꯤꯁ ꯀꯥꯡꯉꯨꯔꯖꯝ ꯁꯪꯒꯤꯇꯥꯕꯨ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯁꯥꯕ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯁꯪꯒꯤꯇꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨ ꯁꯪꯒꯤꯇꯥ ꯑꯩꯈꯣꯏꯅ ꯁꯪꯒꯤꯇꯥꯒꯤ ꯄꯨꯟꯁꯤꯗ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯗꯥꯔꯛꯄꯁꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯗꯒꯤ ꯈꯣꯡꯗꯥꯕꯤꯔꯛꯀꯦ ꯏꯁꯥꯒꯤ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯈꯣꯡꯗꯥꯔꯛꯑꯦ ꯆꯍꯤꯁꯦ ꯀ꯭ꯂꯥꯁ 9 10 ꯀꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯧꯅ ꯆꯪꯉꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯌꯥꯝ ꯅꯧꯅ ꯆꯪꯉꯤꯗꯨꯕꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤꯗꯒꯤ ꯆꯪꯈꯤꯕꯅꯣ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯂꯩ ꯑꯩꯒꯤ ꯕꯕꯥꯆꯧ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯁꯛꯅꯥꯏꯔꯕꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯁꯥꯕꯗ ꯅꯨꯄꯤ ꯁꯥꯕꯤ ꯑꯩꯈꯣꯏ ꯏꯄꯣꯝꯗꯒ ꯌꯥꯎꯕ ꯀꯥꯡꯉꯨꯖꯝ ꯑꯆꯧꯕꯤꯗꯣ ꯈꯦꯗꯥ ꯁꯅꯥ ꯁꯥꯕ ꯑꯗꯒꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯒ ꯃꯅꯤꯄꯨꯔ ꯐꯠꯇꯕꯤ ꯁꯥꯕꯗ ꯃꯃꯤꯡꯒ ꯂꯩꯈꯤꯕꯗꯣ ꯑꯩꯒꯤ ꯍꯦꯛ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯩꯁꯦ ꯁꯦꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯏꯁꯄꯣꯔꯠꯁ ꯂꯣꯏꯅ ꯑꯣꯏ ꯏꯁꯥꯁꯨ ꯏꯁꯄꯣꯔꯠꯁꯇꯒꯤ ꯍꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯣ ꯕꯕꯥꯆꯧꯅ ꯇꯧꯕꯤꯆꯥ ꯅꯪꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ 9ꯗꯒꯤ ꯗ꯭ꯔꯃꯥ ꯑꯗꯨꯝ ꯍꯧꯔꯦ ꯕꯥꯁꯀꯣꯡ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯁꯤꯗꯀꯣ ꯑꯗꯩ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯗ꯭ꯔꯃꯥ ꯌꯥꯎꯔꯕ ꯃꯇꯨꯡ ꯀꯌꯥꯝ ꯀꯨꯏꯔꯕ ꯗ꯭ꯔꯃꯥ ꯌꯥꯎꯔꯕ ꯃꯇꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯊꯥꯡ ꯇꯥ ꯍꯥꯟꯅ ꯆꯪꯉꯦ ꯖꯒꯣꯏ ꯇꯧꯔꯦ ꯑꯗꯒꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ 2004 5 ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯕ ꯍꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯦꯛ ꯆꯪꯕꯗꯒꯤꯀꯣ ꯑꯗꯨꯝ ꯑꯩꯁꯦ ꯀꯣꯡꯕꯗ ꯂꯩꯕ ꯇꯨꯕꯤ ꯂꯩꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯥꯎꯕꯁꯤꯗ ꯑꯗꯨꯝ ꯂꯤꯂꯥꯁꯦ ꯐꯥꯔꯁ ꯇꯥꯔꯦ ꯑꯗꯨꯒ ꯕꯦꯁ ꯑꯦꯛꯇꯔ ꯑꯦꯋꯥꯔꯗꯁꯨ ꯑꯗꯨꯝ ꯐꯪꯗꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯏꯁꯥꯗ ꯏꯅꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯏꯅꯣꯠ ꯂꯥꯛꯄꯗꯒꯤ ꯑꯩ ꯊꯤꯌꯦꯇꯔꯁꯨ ꯇꯧꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯁꯪꯒꯤꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯔꯣꯜꯗꯇ ꯑꯅꯝꯕ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯀꯨꯝꯕ ꯎꯏꯌꯦꯕ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯇꯥ ꯍꯥꯏꯔꯒꯗꯤ ꯅꯣꯡꯕꯥꯟ ꯁꯥꯕꯤ ꯑꯗꯒꯤ ꯕꯨꯔꯦꯠ ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯚꯦꯂꯦꯟꯗ ꯂꯩꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯀꯨꯝꯃꯤ ꯑꯦꯛꯇꯔ ꯑꯦꯛꯇꯔ ꯃꯃꯥꯡꯗꯁꯨ ꯑꯦꯛꯇꯔ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯑꯌꯥꯝꯕꯅ ꯑꯦꯋꯥꯔꯗꯁꯤꯗꯤ ꯁꯄꯣꯔꯇꯤꯡꯗ ꯑꯌꯥꯝꯕ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯨꯝꯃꯨꯕ ꯔꯣꯜꯁꯤꯗ ꯑꯗꯨꯒ ꯍꯟꯗꯛꯇꯤ 2019 20ꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯁꯤꯟꯕꯁꯤꯗ ꯑꯩ ꯑꯦꯛꯇꯔꯒꯤ ꯔꯣꯜ ꯑꯣꯏꯅ ꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯦꯛꯇꯔꯒꯤ ꯔꯣꯜ ꯑꯣꯏꯅ ꯀꯨꯝꯃꯦꯕꯀꯣ ꯀꯨꯝꯃꯤꯕ ꯔꯣꯜꯗꯨꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯊꯋꯥꯟ ꯊꯥꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯕꯦꯁ ꯑꯦꯛꯇꯔ ꯑꯦꯋꯥꯔꯗ ꯐꯪꯖꯔꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯦ ꯍꯟꯗꯛꯀꯤ ꯑꯀꯣꯟꯕꯒꯤ 2020ꯒꯤꯁꯦ 2020ꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯀꯣꯔꯣꯅꯥꯒꯤ ꯂꯥꯛꯑꯝꯗꯥꯏꯒꯤ ꯁꯤꯅꯦꯕ ꯁꯤꯗꯅꯦꯕ ꯑꯗꯨꯒꯤ ꯗꯥꯏꯂꯣग ꯑꯝꯇꯪ ꯄꯤꯁꯦ ꯗꯥꯏꯂꯣग ꯑꯝꯇꯪ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯃꯗꯨꯗ ꯇꯧꯈꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯗꯥꯏꯂꯣग ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯁꯤꯟꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯁꯤꯗꯤ ꯁꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯨꯔꯦ ꯃꯀꯣꯛ ꯀꯛꯑꯒ ꯍꯥꯅꯣꯅ ꯑꯣꯗ ꯊꯣꯛꯑꯒ ꯃꯥꯒꯤ ꯑꯗꯨꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣग ꯑꯃꯈꯛ ꯑꯩ ꯇꯧꯖꯔꯛꯀꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯅꯃꯣꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯂꯨꯔꯦꯜꯕꯨ ꯄꯥꯃꯦꯟ ꯎꯔꯥꯏꯊꯛ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯊꯥꯡꯒꯠꯆꯩ ꯅꯣꯡꯂꯦꯟꯕꯒꯤ ꯀꯣꯔꯣꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯁꯥꯊꯛ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯃ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯃꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯁꯤꯡꯎꯒꯤ ꯑꯉꯛꯄ ꯈꯨꯗꯝꯅꯤ ꯁꯤꯡꯎꯒꯤ ꯑꯉꯛꯄ ꯈꯨꯗꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡ ꯊꯣꯟꯖꯔꯝꯗꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯂꯩꯔꯥꯡꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡ ꯊꯣꯟꯗꯔꯕꯗꯤ ꯁꯤꯡꯎꯒꯤ ꯈꯨꯌꯥꯗ ꯌꯧꯐꯗꯦ ꯅꯃꯣꯡꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡ ꯊꯣꯟꯕꯤꯌꯨꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯗꯥꯏꯂꯣग ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯨꯝꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯈꯤꯕ ꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯗ꯭ꯔꯃꯥꯗꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯩ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯪꯁꯊꯥꯟꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯣꯛꯁꯦ ꯑꯩꯈꯣꯏ ꯀꯜꯗꯅꯇ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯊꯤꯌꯦꯇꯔ ꯇꯧꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯃꯨꯠꯄ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯃꯨꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯐꯣꯛꯁꯨ ꯀꯟꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗꯀꯣ ꯑꯔꯤꯕ ꯁ꯭ꯀꯤꯞꯁꯦ ꯊꯤꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯀꯥꯎꯔꯕ ꯂꯩꯔꯣꯟꯅꯨꯡꯗ ꯑꯗꯒꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯑꯉꯥꯡ ꯍꯧꯖꯤꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ꯭ꯔꯣ ꯑꯗꯒꯤ ꯐꯣꯛ ꯑꯣꯏꯔꯣ ꯁꯨꯝꯕꯁꯦ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯔꯥꯡ ꯄꯔꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯨꯝꯕꯁꯦ ꯈꯪꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯀꯂꯥꯅ ꯁꯤꯟꯕꯤꯔꯤꯕ ꯆꯤꯇꯨꯋꯥꯅ ꯁꯤꯟꯕꯤꯔꯤꯁꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯁꯦ
पुथोक्नबसे होनबा हाइदारे सही सुके लेप्तना अखोई नुपी सुमांग लागी पांदम से कनागुम अमनदी बाबोक सु इरै लेतबदिना मसि करीदा छाम थवाय याउनो हाइसदा मरम अखोइना थवाय याउबगी मरम से निहुम लैरिबा ngसागी मैतै निंथौरोलगी अरिबा फोक सिंसी कनिबगा अदगी कोइ नुपीगी personality development laibaga asi hai da aina kumkhibada haragadi isadadi kathokam yaudadi masida kai kanaba nate ta kathok paibadi pura kathok sarabane isa seli bani isa chenchena yum pan pana digi ipuro bigi seva ju tau tau na angang ani gi seva tau tau na do mai lila sing amna mai puthoine ba wari bane do aina sida kwai ni ngai gi ba haidadi ai kangsa border da kangsa sagi ba ko Manipur da sanabra Manipur da ju sanagre aduga Mathura da ju sanaba haidare akoi siri Baiga Chandra festival haidare ko asida outside ki mafam kari da utkhi haise theater gi haragadi am le aduga sumang lila gi oina di Odisha da su utkhare aduda su award adum pire ko aduga Mathura da su Baiga Chandra festival da su utle aregi di ki kangsabot da se utle ko atopa morang prabadi dum dama ule ko atopa state da su aduga aina madida kungi baya penza ba haidare Mathura da mayamna pengi ba haidare masi nu pira nu para kana hangi ba ko ada aina madida tawgi ba dialogue ama haidare adu tawyo adu dialogue to masa sum do khala to ninjang go ina kui kang sa sari ne ba kang sa ba haidare debaki amaga basudeba sida ne ko kui gi sai ba haidare adu gi matang da matiem taw jarake salai sanu muste Devaki amadi Basudeva makoi ani shukna mamlaba karaga manungda namshenduna thammo aduga Devaki ra mashahik pokpaga sarva pungama yaduna thamgadavani Devaki ra mashahik pokpaga sarva pungada dang 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 tengadavani aduga pokpadangariva angangada manakung shagaiduna ihatanduna hatkadavani matam madida kangsha aina kakna nokkani Yang pajagare hoi adu su adu nungai di bai dare darok tiam jam itu adu batik tu sum ningjan bai dare ko warung gani lau tam iba tu sana ba mana ba honar ba tu mi su chiao rai ni khong thilai ni adigi thang pai ka tawrai ni ko adu na tu wa bai dare ko adu kaw dring ga su nungai gi bai dare fi su mang le la da di hara ga di ko theater da su yam da yedu budi adu su ko hoi adu hojik tunggi punsida nupi sumang lilasi kayam kuina dum kumbi gena khali ngamaktre kaina ka topi gadara ai di to garo ai di ngamige dum kumani ai ne si di bokte dum aduga theater su loina dum kumni ko aduga ai jago su dum pam bani na Manipur University da ko dance and music department ai MA lo thu se ko adu ai adu su project to matam da nupi sumang la gi dam ta ai project to je haidare adu pam ja bagi aina iba thesis kara laidana ko siju tawjage kai su khalli ai kha thamau ba haidare pamja bagi ni ko se adu ai hengam mi gai de ai sumani la adum ai ingam mi gai di tawrani adu khoi abu khoi moyang pro festival ni tongana mu ulidana adu dadi ayamba na nungban bagi ron ko adum lo bagi adu nungban gi su dialogue ma ke toksi aina tawgi de am nungai gi bada haidare ko second best actor ta gi bagi adu dani samu khone pa hado adu da ina kum khiba haidare ko adu da ina sai oi da lo to bom yaw ko adu man tik to ma tok jara ke ko sauraga to badwiti to ye ko adu su sora yaw to mi to da dum tok jara ai hoi saura ma bi gi sai tha ba loi kha bani na na bung o su amuk ta di sai tha ro da na hai ko amadu da gi di saura na ai bu sai tha khare adu da gi da ai su nungai man khiduna ama bi ma bu sai tha ja ge hairak ta na ina madu da shakhi wai sai ni ha ha nungai re ta ha nungai re e nung bal ai gi pun shi sei ha ha ibe mana i sai bu hal hal ga ni
Torona duhara chathalni ha ha imabok na kumpangbi oi hangani aina pungshu tambini ha ha nungai irida nungai ire na sain sa gang jagoi ka sa tau kido nong ban oi su akoi mut amada mat banung da nungai jabda ma mangai nong ban gi roladi ai mangai re haiba roli dana ada saura yauri ne saura na su boi me khapa ai ju phan da phal laga dum to budu ngarang prabha sidi sai sakta suda adum isai yaw da ba yadi isai yaw da ba yadi isai da kai isai tharaga kari gumba ma kawsu adigi pena gi suda kai da dum ko bani na ko ada ngarang prabha su yam pamjai yam nungai jai ngasi khoi naw sangitana isagi chillaba matam ka thopi da ngasi ai gi channel sigi da makta pudul tambiba miyamda yakan miyamda inaw sangitana ngasi isagi chillaba matam ka thopi duna lengbirakuna ngasi channel sigi da makta miyamgi da makta karigumba khara saruk yabibagi da makta hanana thagat phunduk jari ai hak na su thagat phunduk jari channel si miyang tabiraba matungda like share amadi comment bibiro matang sida puno pu khulum